kayana saruk yaduna ngasi yangkhaini thoirak suba chaklam khongchat ningsing numit pangthokre. Food security, health service amadi human resource mapung fana chawkhatlaba matamda state asi chawkhatba oigani haina Minister T.I. Shyam Kumar na phongdorakli. Macha lairabi nupi amagi ikai khungnaba manghanaba hotnaramba miyoi yum ngasi miyamna mai thananaba hotnakre. Irang adu singjamai amadi Imphal West Police laktuna laksingkre. Amasung Wangoi constituency gi miyoi kaya fair price of agent singna cheng chingthoklaga napsa gi cheng phangdre haina ex MLA Salam Joina maral sirakli. Mayam Bakurumjari adom nengbiri base impact news ni ai pinki okram na hauzik pungza si faubagi maroiba pauseng mayam da pizari. All Manipur Students Union M-Suna English Singamaga Chamapan Humfumanga ki numit asida kutsem gi chak tang bagi mayokta mahairoi kayana changsin kiba iho puning singduna yangkhaini thoi suba chaklam khongchan ding sing numit pangthokre. Mahairoi lising kayana khujing oiduna Imphal mayonda matamadu ki numit aduda chatkiba chaklam khongchatpu ningsing duna ngasi su khongchat chatki. Chahi adugi numit asida mapalam gi lalon ba singna lamdam asidagi cheng sing mapalam da thadokhi badagi khusem gi oiba chak tang ba thokhan badagi mahairoi kayana changsin khiba chaklam khongchat ki ihoda mahairoi mari leikhidabani. Ayuk angan badagi hauna singjamai chinga machada leiba khubamda yakairol saktuna ningsing thoramadu haudokhi. Yakairo loiraba matung matamadu ki ihobu ningsing duna mafamaduda emsugi luchingba singna lup asigi firal chingkhatki. Chinga machada pangthokiba ningsing thoramda leikidraba mahairoi mari oinam Navakumar Laishram Chaubal Nongmai Kapam Pramodini amasung Waikhom Nilamaligi ayekpa mitamda emsugi luchingba sing yauna leikidraba mahairoi sing asigi imung manungi miyoi sing amasung mahairoi kayana leikidraba singi mafamda leikatuna ikai khumnabu utki. Tungda police na mafam khudingda ngak senduna miyamgi khongchat ama kaisampat fauduna laklaga nagamapa lambidagi DM College campus tana chatki. Khongchat adu Manipur gi saktam kaiba yaroi potchai gi mamal mitopna lepa yaroi lamdam asida ILP system chatna halu haibana chingba kholaw kayaga loinana lakhi. Loinana Manipur da ILP chatna halu yelahumi kallu haina thaba banner kaya su paikhi. DM College Yoraba Matungda campus aduda leiba multi-purpose hall da miyam yu oiba achauba mifam amasu pangthokhi. We are organizing 52nd Hangam Masters Tea Chaklam Khongchat Numit in connection with the martyrs who have let down their lives for our motherland. Let's stay unite and join together. No political conspiracy on any grounds. No politics in food grains. Chaklam Khongchat ningsing thoramga mari leinana DM College multi-purpose hall da pangthokiba mifam da saruk yakiba wangang loisingna wafam kaya thamki. Emsugi matam amagi luchingba oiramba sing amasung tongan ba wangang loisingna emsuna lamdam asigi damak lawkiba amasung lawriba thaudang kaungam loi matam adugi laingakna mahairoi singi chaklamle cheng piu haiba kholaw adu tabiram labadi thodok asi thoklamdabasu yai mahairoina leibak amagi ihau yawramdrabadi ihau kaya ama mai paklamdaba yai Mahairoi singna leibaki ihauda yaudaba ahal oiraba sing khaktana yaroi haiba wafam thamki. Tongan ba mafam kayada pangthokna bagum Jiribam dasu MSU District Committee Jiribam na senduna Jiribam Higher Secondary School gi auditorium da yangkhaini thoi suba chaklam khongchat numit ningsing thoram pangthokhi. Ngasigi thoram aduda tongan ba jati kanglup kayagi miyoi sing maira paibi amadi CSO gi mihut sing amadi tongan ba school college gi mahairoi singna saruk yaba miyam gi khongchat amasu chatki. Makatana laikhidraba singi photo da miyamna leisu katuna ikai khumnaba utpa oina minute ani tumina leptuna awaba phongtokpa amadi miyoi kayana chaklam khongchat numit pangthokpa amadi emsu lingkhat khibagi matamda wafam kaya
ꯐꯣꯡꯗꯣꯛꯈꯤꯕꯅ ꯃꯔꯨ ꯑꯣꯏꯕ ꯊꯧꯔꯝꯁꯤꯡ ꯑꯣꯏꯈꯤ꯫ Manipur Students Association Kolkata nasu Yankhaini Thoirak Suba Chaklam Khongchat Hunger Marches Day Pangthokre. Numit asi Manipur Bhavan Kolkata da Pangthokhi Loinana Hanagi Chief Minister Oiramba Risangkai Singh Amadi Siddharth Moirang Themgi Mafam dasu Laikatuna Ikai Khumnaba Utki. Chief Minister yauna tongan ba Minister Singhi PRO Saduna phone gi khutangda thabak happy gani haina paisa lokthok lamba mioi ama cyber crime unit Imphal West na fagat pangamle ngasi Imphal West SP office da paumi singa unabada SP Themthing ngasangwana haikibada mioi amana phone gi khutangda CM gi PRO Saduna thabak happy gani haiduna paisa lokthokle haibagi wakat kaya lakpadagi Imphal Police Station na cyber crime unit ki matenga loinana thizin humjan bada Mioi adu fabangam kibani. Faraba mioi adudi Bisnupur district ki manung channa laiba Ningthokong Mayai Lekai ward number 9 dagi laikhidraba nangmairakpam Bihari gi machanupa abung alias Yaima chahi kuntra tarukni. Cyber crime unit ki tengbanga loinana thijalaba matungda ngasi nungthil pung amata badwaida nangmairakpam abung alias Yaima mahaki mayum dagi fagat kibani. Mahak faba matamda lupa lising humbudra manga amadi mobile phone amakasu fangki. Wahang pahong tawbuda mahakna lilong chajing da laiba nupi amada Jenims ta thabak happy gani haiduna lupa lakh nipan su lawi haibagi khangbangam ki atopa mioi kaya dagisu asumna paisa lokthok lamba yabagi chingna ba lei haina SP na makha ta khibaga loinana makha ta na wahang pahong chathari haiki so shi kumba thokta ningai tamakta ekhoi shu preventive measure di khral lo buneba so cyber crime should involve toraga ekhoi PSU involved toraga from various angle degi ekhoi we have been trying. It's one of the major challenges ojika shigumba impersonation lakpase probably because of scarcity of job opportunity mi kharana advantage lo ningai kan hotnareba awareness shigumba shi you should go through the proper channel advertisement lapaka and you should go through the proper channel haidi backdoor entry to the haibish late eba a lot of cases has already been detected yam laiba mi khara gi damak dadi it has become a way of earning illegal means. And a lot of people have become victims of this crime. Chief Minister N. Birena Laikhidraba Sapam Robin Hood ki imung manungda lupa lakh manga gi ex gratia khusinakre haina CM Secretariat ki thadorakpa cherol amana khangalagli. Ngarang Chief Minister Secretariat pangthokpa ex gratia khusinabagi thauram aduda Sapam Robin Hood ki JAC DC Imphal East sarukyaki loinana Robin Hood ki mama RK Robita da government ki chana bathabak ama piba haina haukhiba June thada pangthokpa cabinet mifamda yana khibani hairi. Criminal justice system in Manipur and AFSPA 1958 Haibi Hiramda Nongmagi Oiba consultation program mangasi classic hotel da pangthokre. Northeast Dialogue Forum Youth for Protection of Human Rights Amadi People for Human Rights and Climate Change na sinduna thauram adu pangthokibani. Center for Women Development gi Secretary Jivan Malana moderator oiduna pangthokiba thoramaduda resource person oikiba LMS Law College Imphal gi guest lecturer Sapam Dilip na phongdokibada chahi kharagi mamangda lamdam asida thokiba issue kaya gi justice purakna ba hotnabada lamdam asigi maira paibi singna laukiba thodang ngasigi miron asina kaufam thokte Haibangamdaba Karigumba Maram Khara Natraga Mioi Kujok Kharana Maira Paibi Singbu Masak Machu Thinana Bahotnaba Khara Lakpadagi Thodo Wato Kayada Maira Paibi Singna Lauramba Thodang Hantarakli Maira Paibi Singna Lauramba Thodang Hantarakpa Haibasi Lamdam Asigi Oinadi Laibak Thibani Lamdam Asida Thokliba Fake Encounter Gi Thodo Kayada Laikhidraba Amadi Victim Oihoriba Sing Ayambana Lairaba Imung Oibata Natana Legal Gi Maramda Ningthina Khangdaba Ngaktani Maramaduna Manipur Gumba Lamdam Asidadi Maira Paibi Singna Loba Thodang Yamna Chawi Miyamna Support Tawfam Thoi Haina Phongdoki Hanana police na thibani hojikna police ki mathak ta thibagi port ama khak thoklai investigation ani se khenaba mala ai hadi police na thijan jabo itar ga dimai mathak tu da mana dum thijan jaki bi ai hojik khidi police ki mathak ta thira kadoi SIT semaga police thijan lo ana haire ni ada SIT da Manipur police ki ya hun gadra haina
याहन के ना हंगप मतम दि सुप्रीम कोर्ट नो याहन लनु को यूनिफॉर्म से पमी की मथता एफआईआर अमु लोकल अमदबा असीब मी की मथता एफआईआर लोकल पसिंग दो अदु मोय यावरगा इन्वेस्टिगेशन जे मपुंग फाररोय अदुना मोय याहन लनु जे सुप्रीम कोर्ट ना क्लियरली हंत की 2017 की जजमेंट सिदा मा मयक सेंग हाइरे अदुना सी मयक सेंग हाइरबनिना चेनै हाइरबा मी सिंग दुगी मथता थिगलकदबनिना पुलिस ना थिजनबय नतबा अतोप मी ना थिजलको मतम ददी अखोई की सिविल सोसाइटी की रोल अमा सिदा चंगब्रा ना खले बीजेपी मणिपुर प्रदेश ऑफिस मॉडर्नाइजेशन सिंधुना संकल्प के सिद्धि डिटर्मिनेशन टू अटेनमेंट न्यू इंडिया मूवमेंट 2017 to 2022 ngasi pangthokre फूड सेक्यूरिटी हेल्थ सर्विस अमदी ह्यूमन रिसोर्स मपुंग फाना चाउखलबा मतमदा स्टेट असि चाउखतपा ओइगनी बीजेपी ना लुचिंगबा अनौब लेंगाक असिना स्टेट असिदा अफबा अमदी मराचेतपा लेंगाक अमा थमननबा होटनरी हाइना महुत हॉर्टिकल्चर अमदी फॉरेस्ट मिनिस्टर थौनाउजम श्याम कुमारना फोंदोखरे इम्फाल ईस्ट के मनुंग चन्ना कोंगबा नांदैबम लेकाइते लेबा बीजेपी मणिपुर प्रदेश की स्पोक पर्सन डॉक्टर आर.के. रंजन की युमदा पांगथोकिबा थौरम अदुगा मरी लेनना मिनिस्टर थौनाउजम श्याम कुमारना फोंदोखिबदा लमदम असिदा अफबा मराचेतपा लेंगाक अमगिदमक मियामना मतम कुइना ngaizrakli बीजेपी ना लुचिंगबा अनौब लेंगाक असिना चाउखतपा करप्शन लेतबा मराचेतपा लेंगाक अमगी वाखलोन यामना कन्ना होनरी मिनिस्टर थौनाउजम श्याम कुमार ना मखाताना बीजेपी ना लुचिंगबा लेंगाक असि फहनबा हाइबसी पार्टी की वॉलंटियर सिंगी मखा यामना पोली लेंगाक असिना तौरिबा थबक थौरम सिंग पार्टी की वॉलंटियर सिंगना मियामदा मपुंग फाना यौहनबा अमदी खंगहनबा यामना मक्तंगाई फद्री थौरमदुगा मरी लेनना लेबाक असिबु तरु तनाना थंबा लाइरबा करप्शन अमदी टेररिज्म लेतबा तोंगान तोंगानबा लाइनिंग लाइसोन चटपगी मरक्ता खेतनबा लेतबा फुरुप सिंगी मरक्ता नुंसी चानबगी वाखलोन लेबा यावना अनौबा इंडिया अमा ओहनबा होटनबा हाइना वासकसु लौखी मयाम हाइने बीजेपी सरकार जी वा पंगा ngani pa pa ngani thapaki so tawde hai mo khangdabi ne khangdabi de khanga kan phuraki ne kaina da सरकार से में लाए हुसी tham ohum mai nga silai mamang da solo me amdu mataki program policy me am ko shemi ne सरकार पाएगा सरो का जी कोला का जी तैयार बोलते हैं बदन पता plan to how to construct the roads कमाना सरो की शेंग बदके सही का चंद शेंग बदके ना अतोगी कहीं में तो किसी मता अशेंग मत तक वन ठोका का दी वासक पगी कोई नसी तो पिजन थमी बा अनि त्राते दके ना लिसिंग अनि कुन थोय थमी पिजन सी माई पाकने चिकना तो वदम अथन तो वदम ngakane खुराई कॉन्स्टिट्यूएंसी की मनुंग चनबा ग्राम पंचायत मिखल थेंगनगदगबा अमसुंग लमदम लंबा याउदना माई पाकलकलबा कैंडिडेट कुनमाथोई भारतीय जनता पार्टी दा नौना याउख्रे बीजेपी खुराई मंडल न सिंधुना खुराई साजो लेकाई टिनसिट रोता पांगथोकिबा अचंबा थौरम अमदा नौना बीजेपी दा याउरकलबा मियोय सिंह अदु खुराई असेंबली कॉन्स्टिट्यूएंसी के एमएलए एल सुसिंद्रो नतरामना ओखी ओकपगी थौरम अदुदा खुराई बीजेपी मंडल की प्रेसिडेंट रणबीर ngairangbam अमसुंग बीजेपी की डिस्ट्रिक्ट काउंसिलर एम मनी देवी अमसुंग खुराई बीजेपी मंडल की थौमी कयाना सरुक याखी इसिंग सोन चेंज पोसी ओना तेन हेक तौरबगुम तौगनी है मैम मरम होरकान अखोई खुराई केंद्र मनुंग मची मची इसिंग थुमजनबई थोबोक्सिंग याम थोए अदुजे अपुनबा पुलमना चलमिनरगदी अदुगुंबा मैम मसीना अखोइना सीमा पाइखलगदोरे एमएलए साइडगी नखोई प्रधान सिंह सीमा पाइखलो अदु जिला परिषद हाना सीमा तौरो अदु मेंबर्स ने सीमा तौरो हादि जोइनली चमिनरगदी अखोई खुराई केंद्र जे सही मंगा जी यौदबिदा अवन खुराई में लाकनी हाबि थाजब लैयो बीजेपी वांगोई मंडल की एग्जीक्यूटिव सिंगी ओइबा मिफम मंगसी पांगथोक्तुना बीजेपी मणिपुर प्रदेश की स्टेट एग्जीक्यूटिव मीटिंग दा लौखिबा पॉलिटिकल रेजोल्यूशन सिंग अदु मंडल असिना सगतपा हाइना वारेप लौख्रे ngasi सामुरौ कैथेल दा लैबा बीजेपी वांगोई मंडल की ऑफिस दा मिफम अदु पांगथोखी मिफम अदुदा बीजेपी मणिपुर प्रदेश की स्टेट एग्जीक्यूटिव मीटिंग दा लौखिबा पॉलिटिकल रेजोल्यूशन सिंग अदु पुथोक्तुना कुपना खना नैनखिबगा लोनेना पार्टी असिना लैंगाक पाइरक पदगी पांगथोकलपा चाउखत थौरांग कयाबु सिंथाखी
इम्फाल वेस्ट की मनुंग चनबा मुंगसांगैदा अचिकपगी खुदोंग चाबा लौरगा मचा लैरबी लैकाई की नुपी अमगी इज्जत तेम सिंगनबा होटनरमी हाइबा नुपा अमगी युम लैकाई मियामना मई थागे तौरुरे मियामगी इरांग अदु सिंजमई पुलिस स्टेशन अमसुंग इम्फाल वेस्ट पर्सनल सिंग लाक्तुना लाक्सिनख्रे नुपी ओइबिगी इज्जत तेम सिंगनगे तौरमी हाइना मराल सिरिबा कोंथौजम ओपेंद्रो एलियस इबोमचा एलियस कांगसोई चही निफुनिथोय अपोकपगी ममिंग इबोबिगी मयुम असी ngarangsu khoisaunaraba leikagi mioi singna amanga ta thokhange taukrabani ngasi su nupi adugi imung manungna chenariba nupa adu puthoro u yade haibagi wahauda yumgi pochai amanga ta thokhanba haubada natana mai thage tauki khudakta police laktuna miyamgi irang adu laksin ki loinana mai thabadagi kan naba haiduna Manipur fire service ki fire tender team amasu mafam adu dalaki miyamna yum mai thage taukiba nupa asi mamangdasu leikagi nupi angang singda नत्तबा लमचत साजत चटलंबगी थौदो कयासु लैख्रे हाइबगी मरालसु सिरी वांगोई असेंबली कॉन्स्टिट्युएंसी की मनुंग चना लैबा मियोय कया अमा नपसागी चेंग फंगद्रे असेंबली कॉन्स्टिट्युएंसी सिदा लैरिबा फेयर प्राइस शॉप की एजेंट सिंगना गोदाम दगी चेंग चिंगथोकलगा मियामदा फंगंद्रे हाइना असेंबली कॉन्स्टिट्युएंसी सिगी हानगी एमएलए सलाम जोइना मराल सिरकली ngasi wangoi assembly constituency ki manung chana laiba napsa gi beneficiary singna semba napsa welfare committee wangoi assembly constituency na hanagi MLA salam joigi samurau da laiba yumda wakat palaki wangoi assembly constituency ki tongan tongan ba mafam singda tha mapan gi cheng pithok taba amadi card ti pairaga ngasi fawba cheng amata fangdaba beneficiary sing lairi mafam adu ki MLA da wakat lurabasu mityeng changbi dana haujisu cheng fangdana lairi maramaduna cheng fanghanna ba hotnabada mateng पांगबियु हाइना नपसा वेलफेयर कमिटी के मेंबर सिंगना सलाम जोइदा वाकत की सलाम जोइना हाइकिबदा वांगोई असेंबली कॉन्स्टिट्युएंसी की लैरिबा फेयर प्राइस ऑफ तरुक की एजेंट सिंगना गोडाउन दगी चेंग चिंगथोखरगा चेंग फंगहंदबासी लाइबक थीबनी मियाम की चेंग फंगननबा मियाम ग लोइनना होटनबा याब होटनगनी करिगुंबा नपसा वेलफेयर कमिटी वांगोई असेंबली कॉन्स्टिट्युएंसी ना कोर्ट तक केस तौरबसु मदुदा पांगबा याब मतेंग पांगनी हाइकी इमा इबेंजिंग हौरेब तौरेसिदा मरम चाबनीना अचुम्ब खोंथांगनीना अखोइसु मोइगी मतेंग तंगाई फदना पांगबा ताय हायदना अखोइ पांग तंगाई फदरदि अखोइ मांग थारा चटकनी नुंदिनदा छगुन तौबगी थबक तोकनासी हारिबा जगासिंगदुदा इंक्वारी वांगोई केंद्र मफमसिंगदा इंक्वारी तौमतमदा चेंगदे तसेंग फंगदे चुमनी हायरबनी अदुगरदि हुरानबदु फाजी अगोइ वांगोई केंद्र MLA नसु माना लौदे हायरे अदुदि हुरानबदु ता फारा लोरे अदु माना हुदे हायरजे अखोइगी फायर प्राइस ऑफ वांगोई केंद्र की मोई तरुक नदी चेंग था खुदिंग लोइमक लौरी MLA ओरिबसिददी वकत ताबीबदि लाइरदना अइगोंद भोट पीगिबरा पीदबरा हाइना यामना टोर्चर तौबीरे सकलाम खोंगचत की पोसकसिगा नपसागी चेंग फंगंद्रिसिगा चममानबा पोसक अमने नखोइना थमजनिंगे चाकथुंगजे नियम चुमना पीबियु हाना था दिउ लैगिबा पीबीदबा था खुदिमक्तजु लोइना पीबियु हाइना खोइगी वकतसे थांगकजबने हबा लाकदौरिबा पंचायत इलेक्शन असिदा मिटोपना वोट लेपा याहलोइदबनि हाइना केसे की चेरोल अमना अकनबा वाफम थमलकली मणिपुर लैंगाक अमदी इंडिया लैंगाकना लमदम असिगी मियामगी इहुल खंगना थबक तौननबा हाइबा याबा हाइनजरबसु थबक ओइना पांगथोक्ट्रबदी येलहौमी की कांखुल कंजनबा इसा इसाना होनफम थोई हाइना चेरोल असिन हाइरकपगा लोनना केसेना मिटोप खंदोकपगी थबक थौरम सिंगदा लैकाईगी क्लब मैरा पाइबी अमदी मिपुम खुदिंगवकना तेंगबांग पीबियु हाइना चेरोल असिना अपील तौरकली सगोलबने असेंबली कॉन्स्टिट्युएंसी दा लेबर कार्ड पाइबा याबा इमुंग चामगा मरफुदा ngasi लेबर कार्ड खुसिनख्रे सस्टेनेबल अपॉर्चुनिटी एंड यूनिवर्सल लाइवलीहुड सोल अमदी सगोलबन बीजेपी मंडल अनिना सिंदुना लेबर कार्ड येंथोकपकी थौरम अदु तखेलंबम लेकाइदा लैबा सगोलबन बीजेपी मंडल की ऑफिस ता पांगथोखिबनी थौरम अदु दा सरुक याखिबा सोल की प्रेसिडेंट TH बलाना लेबर कार्ड पाइबना इमुंग अमगी माहि तमलिबा अंगांग सिंगदा पीबा कानबा कयागी मतंगदा खंगनखि
KCP की सेल्फ स्टाइल ब्रिगेडियर ओइबता नतना कोरकोम की फॉरेन सेक्रेटरी ओइबा मियोय अमा मणिपुर पुलिस कमांडो अमसुंग असम राइफल्स की अपुनबा खोंगपू अमना फारबा मियोय अदुदी मोइरांग थाना लेकाइदगी माइरेंबम अचौबा एलियस अचौ मैतै चही 84 अपोकपा लेखिद्रबा नहा मैतैनी तरुक सुबा एआर ना अकुपा पाव अमा फंगबदगी बिष्णुपुर डिस्ट्रिक्ट पुलिस कमांडो तरुक सुबा एआर अमसुंग 94 सुबा एआर की कलम अनिगा पुन्ना बिष्णुपुर की मनुंग चनबा ट्रोंगलाउबी की युम अमदगी ngaraang nungthil pung ama makhai taba matamda fakhibani hairi faraba achauda wahang pahong chathabada mahakasi english singam ga chamapan yangkhai ni thoida maitai state army da changlaba matung english singam ga chamapan marfutara ma thoida kcp da amuk yaukhibani mahak hauzik korkom gi foreign secretary oina hebron da laibani numit nini gi mamang da moirang da tholakhibani haina fongdoklakhi hairi चौखटपगी वाखल मपुंग फाद्रिबा खुनाई अमगी मियामना मतौ तंबदा नोंगचुपलोम की चटनबीदा लुप्तुना लैबदगी लमदम असिगी नुपीसिंगना अचौबा चैथेंग फंगली हाइबसी लमदम असिगी मियामना खंगदबनी हाइना चनुरा लमचिंगलेन कंगलेपाक CLK गी चेरोल अमना हाइरकली लमदम असिगी नुपीसिंगी मोरल सोक्चिलकपना क्राइम थोकपगी मचाक अमा ओइरकली हाइना लुप असिना फोंगदोरपगा लोइनना इसा इसागी इमुंगदगी हौदुना नुपी ओइबिसिंगी फिजेट चकचा निंगथिना तंबीदुना माले मसिदा मितै नुपीगी सक्ता कदबनी हाइनसु चेरोल अमना मखा तारकली बॉर्डर टाउन मोरेगी वार्ड नंबर 3 दा अकनबा IIT अमा पोखाइख्रे लैबाक फबदगी अशोक अपंदी याहौद्रे थौदोग सिंगरांग नुमिदांग पुंग 8 मखाइरोम तारकपदा मोरे वार्ड नंबर 3 दा फाइचम वेंग दा लैबा LIC ऑफिस मथक्ता पोखाइखिबनी थौदोग तोकफम मदुदा मोरे पुलिस की SJPO लॉरेंस के मुनलौना लुचिंगबा टीम सेकेंड OC MD अकबर हुसैन कमांडो मोरे ना चंगसिंदुना यंगसिनखिबनी बोम पोखाइबदुदा मनाक नकना लैबा युम अहुम रोमगी थोंगनावगी मिंगसेल अमदी पोचै खरा अकाय अतोय थोकी हाइरी थौदोग असि थोकपा मतमदा युमगी मियोइसिंग इमुंगदा लैबना अशोक अपन नंगहौदबनी हाइरी मफम अदुगी मियोइसिंगना थौदोग असि कनाना करी मरमगी तौबनो मिरक्ता बोम पोखाइहनबसिना नुपी अंगांगदा अकी तुजुंगबा पोखले यारिबा मखै असिगुंबा थौंग असि चथदपिदनबा फोंदोरकली नाकलमरोमदा केसो मोरे अमदी यंग मिजो एसोसिएशन मोरेना थौदोक असिबु अकनबा मओंगदा यानिंगदबा फोंदोरकली थासगी कुंतरुक्ता सेनापति डिस्ट्रिक्ट की मनुंग चन्ना लैबा मफम कयादा इसिंग इचाव की अवाबा नंखिबसिंग मणिपुर स्टेट डिजास्टर मैनेजमेंट अथॉरिटी के वाइस चेयरमैन अदिम्पा मैना हक थेंगना चतुना यंगसिनख्रे अवाबा तारबा मियोइसिंगदा डिस्ट्रिक्ट एडमिनिस्ट्रेशन की माइकैदगी मतेंग पिरंबदा अदिम्पा मैना अपेनबा फोंदोख्रे महाकना लुचिंगदुना चतखिबा खोंगचत अदुदा सेनापति डिस्ट्रिक्ट के डिप्यूटी कमिश्नर अथेम मुइवा तादुबी SDO मणिपुर स्टेट डिजास्टर मैनेजमेंट अथॉरिटी स्टाफ अमदी ऑफिशियल कयासु सरुक याखी खोंगचत अदुगी सरुक ओइना इसिंग इचाउना सोगनख्रबा काथिखो कारोंग दा लैबा कंपेशन चिल्ड्रन मिनिस्ट्रीज अमदी सेनापति डिस्ट्रिक्ट हेडक्वार्टर्स दा लैबा व्यूलैंड कॉलोनी की मफम सिंग यंगसिनखी टीम अदुना अवाब तारबा खुंजा सिंग अमदी विलेज अथॉरिटी की ऑफिशियल सिंगा उनखी लोइनना लैंगा की माइकैदगी अथुब ओइना करी मतेंग पीबा याबगी हाइबगी मतंगदा वातानखी तुंगदा पाउमिसिंग उनबा मदा अदिम्पा मैना फोंदोखिबदा सेनापति डिस्ट्रिक्ट की मनुंग चन्ना मफम कयादा नोंग कन्ना चूखिबा अमदी डिस्ट्रिक्ट असिदा चेलिबा तुरेल बराक अमदी मयांग खंगी तिनफम ओइरिबा मफमदा इसिंगी इमाई पाथरक्तुना मनाक नकपदा लैरिबा मियामना इसिंग इचाव अमदी मडस्लाइड थोखी लाइबक थीबा थौदोक अदुना मरम ओइरगा मनाक नकपदा लैबा युमकै स्कूल अमदी ऑर्फनेज कया अमांग अता थोकनखी अदुबु डिस्ट्रिक्ट एडमिनिस्ट्रेशन ना अथुबा मतमदा अवाब तारबा सिंगी मतेंग पांगलंबा थेंगनाबदा अपेनबा फावी हाइना अदिम्पा मैना फोंदोखी नाकल अमरोमदा लैंडस्लाइड ना मरम ओइरगा नेशनल हाईवे नंबर 2 गी सरुक ओइरिबा सेनापति की मफम कयादा लंबी थिंगलिबा असिसु वर्क्स मिनिस्टर गा तानरगा अथुबा मतमदा सेंगदोकननबा थबक पाइखटलगनी हाइना वाइस चेयरमैन असिना मखा तारकली
मफम असिदा डीसीमक मसागे प्रेजेंट तौरिङैदा थोखिबा थौदोक ओइबना करी तौबा याय हाइबगे इनिशियल स्टेज अदुदि एसडीओ गा मखोइगा तानरगा तौबिरमसे ऐ थमोय याम नुंगाई मखा तारकदौबा असिसिदि डीसी गा एसडीओ सिंगा तानरे हारगा कमाई तौरगा मखोइगे पोचै मांगमसे कमाई तौरगा कनबिगनी हाइबा अदुदि एसे प्रोसीड्यूर गे मतुंगिना अदुम चथारगनी खोइगे सर्वे रिपोर्ट से थाद्रिङैदा क्रमबा प्रिक्वेशन मेजर कदाइदगिना पैसा सी हाना मतेंग पांगा डीसी सी बु लेबहंद्रगा थबक सुहनबा यागनी हाइबसिसु अथुबा मतमदा एस ए वाइस चेयरपर्सन ओइना इसाना विजिट तौखरबा मिटना नखै सेंगना उखरबना मसिगी वाफमसु अखोइ ऑनरेबल चीफ मिनिस्टर दा थंबीरनी FIAMA North East Diva 2016-17 da mai paklaklaba contestant singbu Chief Minister Sri N Biren Singh na mahaki office chamber da unaduna makhoi gi tungda lakadaba punsida mai paknabagi damak yaifa mangal pikre chatliba August thasigi kunda Guwahati da pangthokhiba grand finale da Sikkim dagi Peden Ongmu Ngamyal Manipur dagi Lokrakpam Angobi Chanu amadi Assam dagi Miss Punam Das na mathang sitna FIAMA North East Diva da winner first runners up amadi second runners up title laukibani Manipuri film industry ge artist singna sanaba kanana ngamgi yengnasi haina mingthonba sumang kumai ama lakliba September 8 da iboyai ma sumang lila sanglenda utkadauri film artist singi damak chawkhatna ba honaduna lakliba cine actors guild Manipur na sinduna live performance asi pangthokadabani in kumja lising ani ge supna manga ge September 13 da lingkhat ki ba chahi tara ni thoi fazilaklaba guild asigi thongmi singna ngasi Manipur press club ta paumi singa unarubada wafam asi phongdorakpani unabadu da cine actors guild Manipur gi president Lokendra Takhelambam na phongdorakpada cine actors guild Manipur haibalup asi fan matik chana leitrabasu Manipuri cinema bu awang bathakta pukhatpa ngamnana ba lepalaitana changsilakli Fun leitabana maram oiraga state asida hantak thokiba natural calamity singna miyamda pikhiba chaitheng kayada gil asigi maikaidagi mateng karisu pangba ngamkhide maram aduna miyamgi matenga loinana lebak asigi yaifanaba amadi artist singi chawkhat thorang kharada oirabasu semgat sagatpa ngamnanaba lila sanabagi khongthang asi laurakhibani hairi masimakna film artist singna sumang lila gi lamda makhatana khong thangjinbagi wafam leite film ge artist singa lila ge artist singa changdamna baki wakhalon su leite artist kudingmak amata oina punna chatmina baki wakhalon da pangthokadabani hairi emung manungi wari da base tawba lila sida Manipuri film gi saknaira ba actor 15 amadi actress 15 punna actor kuntrana sanagadauri lila asibu iba Ranjit Ningthauza aduga saknaira ba artist amasu oiriba playwright Narendra Ningombamna direction pigani Cine Actors Guild asi Manipuri film industry asigi manungda yamna chauna thodang loriba film actors singni adu mayam asigi welfare gi damakta adagi ekhoi gi state tholokpa natural calamity gumba da ekhoina karigumba kharadang ursu mating pangma ngamgadra haibige wakhalon da ekhoi gi sufficient fund khara darkar oibadagi mayam gi mating launa gi damakta haiba program asi sinjabani manglila gi format ta sanaba oiraga su ekhoi ta sengna ekhoi gi film actors sing asina film gi arena dagi lapthu oga sumanglila gi keno sida khongjang asida akhoi sum leptan sanction gani haibige wafam ji lejade akhoi gi sumna gi chahi amagi manungda amuk khaktang next year di atopa program mama amuk akhoi ne change toroga atopa performance ama theater gumba drama gumba kariguma amuk torko su yai Hiramasiga Mari Lainana Cine Actors Guild Manipur ki Secretary ki Thausu Puriba Manipuri film actor Z Voni Sharmana Phongdorakpada Manipur da Film Institute na chingba haugalakli ba artist sing da acting gi lamda takpi tambi ba yaba mafam amata leite masina maram oiraga film gi lamda nauna khongdarakpa naha oiraba artist kayabu social media da criticize tauba miyamna thengnari masina artist sing gi thauna hantarakpa yai Manipuri film industry asi hena mapangal kangkhanana ba amasung awang bathakta bukhatpa ngamnana ba miyamna mateng pangbiyu amasung suggestion tawbiyu haina appeal tawrakhi social media singda yamna hena sokpa akogi character assassinate tawbuna sing sodum sometimes actor singna thenghajadabadi natte film munungsibiriba artist sing munungsibiriba khwai pumnamakna film actor singbu yokhatpiu Manipuri film mu yokhatpiu film actor singbu oiro daga film industry bu oiro chokhananabada khwai pumnamakna mating pangbiu haijari daga aroibada akoina September gi tang 8 da uchagadoriba live performance asi
ख्वाई पुमनमंगना मपुंग फाना सरुक याबिदुना सिने एक्टर गिलना खुनाय सिदा करिगुम खरदंग पांगथोकसगे खनमसिदा ख्वाई पुमनमंगना तेंगबांगबियो हौजिक खुसु खुलाई पाइदुना सूरी नोमलिबसिंगना फुरुपकी अरिबा इनातपु हिंकत योखतननबा सरुक अमा ओइना लाइनिंग थौ पिसाताव खुथैबबु लाक्लिबा सेप्टेम्बर की तांग 13 नोमाइजिंग नुमिता इरात थौनिबियु हाइना मियामदा नॉर्थ ईस्ट एशिया कल्चरल ऑर्गेनाइजेशन ना चेरोल अमदा पाउजेलकली Women's Youth Protection Trust Nasinduna Rights of Differently Able Person की मतंगदा नोंगमगयोइबा awareness program मंगसी पांगथोखरे वांखै कैथेल असंगबी community hall दा पांगथोखिबा थौरमदुदा लैसेंबा सना जाउबा या स्कूल केंद्र की MLA थोकचम सत्यबर्ता State Commissioner for Persons with Disabilities State Commissioner Dr. R.K. Kumarjit Social Welfare Department की Disability की Deputy Director T.S. Dilip Kumar Caesar Hospital की Managing Director Dr. K.I. Palin Women's Youth Protection Trust की Founder O. Iboyama याउना माइके यदुमगी मियाम अमदी डिफरेंटली एबल पर्सन कयाना सरुक याखी ngasi की अवेयरनेस प्रोग्राम अदुदा मरी लैनबा रिसोर्स पर्सन कयाना डिफरेंटली एबल पर्सन सिंगसु सोसाइटी असिदा मानबा मित्येंग अमगा लोइनना मरी लैनबा डिपार्टमेंट सिंगना पीरिबा खुदोंग चाब सिंग फंगहनबगी तंगाई फदबा लै हाइना फोंदोखी मयांग इम्फाल असेंबली कॉन्स्टिट्यूएंसी की MLA की मित्यंग मखादा लायंस क्लब ऑफ इम्फाल इम्फाल ईस्ट Lions Club of Imphal Leimarol Amadi Lions Club of Imphal Mayai Lambina Sekmaijin Popular Club ka khusam naduna nongmagi oiba multidisciplinary free medical camp ama pangthokre medical camp adu Sekmaijin Primary Health Center complex sa pangthoki bani medical camp aduda layengba lakhiba singi mathau taba hidak langtak singsu lemna piki thauram aduga mari leinana miyamna thengnari ba tongan tongan ba health issue singi matangda awareness program amasu pangthoki maru oina diabetes pediatrics care global warming vector-borne disease amadi environment amadi health haiba hiram sing asida miyamda awareness piki ising sauga loina na akoina masida akoi mayam gi contribution lauraga doctor isa gi leiba club ki doctor atop pham dagi koi doctor hairaga akoina masi doctor is more than 25 specialists doctor yaure aduna masi akoi yam successful oiba amani aina haijaningi khwari aroibda leiraba akoi gi doctor gi samasya doctor gi awat pa kya na thalla leiraba ana ek yangmam leitarna leiriba praja singda sumaina mating khidang tawbiyo na hairubda mayam pulap changaga sima phajana pangthok sena taw pangthok bibigi ai thagasra phongthok chari Manipur की तोंगान तोंगान बा लेंगाक लोई सिंगना मतम मतम की याना याना बा माओंगदा MOU कया साइन तौनदुना मतम सांगना इशू अमदी डिमांड कया नमसिंदुना थमखिबसिना अनौबा लेंगाक असिदा अपनबा कया लैरे हाइना अकोमलुप कंगलेपा की चेरोल अमना हाइरकली Public Health Engineering Department PSED da thabak tawdaba miyoi nifu work charge da thabak hapchilaga casual master role da thabak tawba miyoi chamago homfutaret na work charge da thabak hapidre haina All Manipur PHED Workers and Employee Association na penda bafongdorakli Manipur Press Club ta paumi singa unabada association asigi president sapam samungau na English amga chamapan marfutara mapanda department asida casual master role da thabak tawba miyoi chanipan ga marfunipan work charge da thabak hapchinki chahi adudagi hauzik faubada miyoi ta sengna thabak tawba chamago homfutaret na work charge da thabak hapraga thabak tawdaba miyoi nifuna work charge da thabak hapli High Court nasu English singa ni gasupna taratarukta ta sengna thabak tawba miyoi sing thabak hap ko haina order thokre lengak asina department da mari lainaba che chang thagalaknaba khangalbasu department asina kari gumba che chang amata thagatri basi kari gi no haina wahang hanglakli Thabak sutok tawdaba miyoi nifugi mathakna workers on thokkarga junai noiba requirement rule nasu yaraba lab of case oiraba work study committee nasu recommend tawraba aduma casual master role se hojik phobo workers undri basigi marida koigi sarkarna department inquiry tawbigera natraga onba yadre hairaga na onba yadi habigi sabsaba maram mama pibiraba sarkarna department gi mathakta kari no madungi lairiba ahuba mayam singdo puthokpiraga hojik lairiba junanuraba konasu workers olo hai dana takpiraba adugumba
casual masolsingse workshops onbiyo Haukiba inkum jali singani subna tarataro ki October tang kun ga mapanda Manipur University thokiba thodok amaga mari lenana mahiroi singi loop desam gi president yauna thomi manga bu faraga singjamai police station gi custody da tamthina ot nai rakhiba gi matang da sem ki ba inquiry gi report ngasi fauba namsinduna thamlibasi athuba matamda puthokada bani haina Standard College Students Union gi cherol amana taksilakli Prime Minister Narendra Modi na lakadori bachahi English singani ke supna kunitoi faubada laumi singi income double ohan bahaiba pandam gi makhada ngasi Krishi Vigyan Kendra Imphal East ki androda New India Manthan Sankalp ke siddhi haudokpa ki thoram pangthokre Prime Minister Narendra Modi na leibak asigi nungayai phaba chathok leiba mafam amang ohanna bahotnabada laumi singi sel tum gi fibam phagatnaba amadi makoi gi income hengkatnaba pandam thamli Prime Minister gi manglan asi fauna bahotnabada state asida leiriba miyamna maru oina agriculture ka mari leinana leiriba line department singi achouba thodang lei haina KVK Imphal gi program coordinator Dr. T Medhavati na phongdokhi farmer ki income double oiba loina akoi terrorism free India akoi corruption free India aduga akoi yamna phajaba clean India adigi akoi organic oiba India adugumba makhan gi akoi yamna phajaba India ma poroknabagi adugi anoba India du ngasi akoi 75th quit India movement ki suba chahi asida akoi wasak ama lauraga wasak haibadi akoi akoi pukning sangna hotnarsi haiba aripa ama lobudubuni akoi na wasak ngaise SSB amadi BSF hapi gani haiduna candidate chatret ka kulhum doidagi punna lupa koti tararom khongat kiba miyoi amathi bakhangdana lot kre hairi lot kraba miyoi adudi chonga mayum manoranjan khuman apokpa CIS Brajakishore Pisum Thong ningom lairak tagini hairi hairiba miyoi asi Ministry of Home Affairs North East Region Internal Security ke advisor gi thausupuba miyoi ni hairi thawang asibu yaningdabadagi candidate amasung parents singna semkiba JAC ki thomi singna ngasi Manipur Press Club ta paumi singa unabada JAC ki convener CIS Birendra na phongdorakpada Manoranjan hairiba miyoi asigi Langol Housing Complex ta leiba quarter amada recruitment office hangduna candidate amamamdagi lupa lakh ama makhaidagi lakh ahum faubagi senfam sing lauthoki ingkum jali singani ga supna tara humdoidagi English singani ga supna tara taruk faubada SSB amadi BSF ki thabak launabani haiduna mangjaunona training amasung physical fitness test pumnamak pangthokduna recruitment pangthoknanaba identity card su issue tawki hairi thabak launabagi process pumba loisin kraba matung haukiba chahigi March 18 Manoranjan mafam khangdana mangkhibani hairi hiram asiga mari leinana Chief Minister yauna government ki mari leinaba official singda complaint tawduna thizinbina basu khangankre haina makha takhi Laibak Thioraba SSB BSF oigani haikhiba candidate kaya asina JSC group semduna CIS Manoranjan Khumanbu kayarak thijare JSC ki member sing asina phauba pau phangbadagi Delhi da chatuda thirure adubo Delhi da chatan unaraba matungda mana matam tharaga lakhi adudagi amuk Mizoram da leire habadagi Mizoram da chatuna amuk mabu unajarabasisu mak adum matam tharangasi babu matam tharaga matam thaidoga leire adu akoina mo pelaktabadagi candidate amasung guardian oiba mayamsina JSC yauna koina police department da FIR phawa thajagare anti corruption cell da phawa koi wakachare CM da su application tawjaduna wakachare CM na su DG amasung IGP da thadaraktuna phagatna ba order pirakhi JSC amasung candidate ojariba kaya asina India government amasung Manipur government da puthokpiwan haijaningi Thaugal Event Solution ki anauba office ama ngasi Imphal East ki manung channa kongba nandai bamlai kaida hangdokre thauramadu the Center for Entrepreneurship and Skill Development MIMS Manipur University ki Director Professor CS Ibohal Tengnokpal ki SP Dr. S Ibom Chayauna Maika Yedom gi miyoi ke ana saruk yakhi Thaugal Event Solution na lamda masida lairiba miyamda tongan ba thokdok singi thabak sing mapung fa ba service pinana ba pandam thamli haina firm asigi founder na thamlakli Koina Thaugal Event Solution da pijagadoi servicing jidi any akoigi event ama tholakpa matamda darkar laiba khudima mi ama na atopa jaga tongan bada sum chatkadawe mahuta akoida
loinamak phangalga koina loinamak sinbi ba haitar the event management gi dasu akoi gi sida professional oiba mayam ama akoi sida keno taraga koina masida thamjaban any event ki any changba mai masak sing je khoi sida loina phangan bagi adumba wakhalon ra koi si hautuk saban Haukiba August kunga manga dagi eye donation campaign for night haudoktuna Manipur gi speaker yauna tongan ba MLA singna eye donate tawkhraba matung Fumlau Gram Panchayat ki manung chana leiba social worker maisnam Manik Chana mahaki mit animak Jenims Eye Bank ta donate tawkhre nakalamarom da Fumlau Gram Panchayat ki manung chana leiba bank account leijada ba pan card leitaba miyam gi damak Manik Chana zero balance ta account hangbiduna ATM sing yenthoki bagalona na pan card sing sabiduna yenthok Fumlau Gram Panchayat ki miyam gi maru oiba sinfam sing lau singuba oiba maramna matam sangnadaba kaya asi yengduna bank account singi hangbibaga loinana pan card sing sabiduna yenthokpani hairi aina mayam gi damakta kathok saba haibi manung chanbada oina Jenims Eye Bank sida loinana ai mi dan tok chagre mayam gi damakta ngasi bawda atada kham leitana lakhthok koi leitana mayam gi damakta sengna kathokbaga loinana ai mayam gi sewa tawjegena songthok jarakpani moina matam mangba somna kanda lawbu kungadra samna haibada lawbu kungadra adagi aigi kainobu chatkadra office bu chatkadra haibagi khudong chadra mayam do praja mayam di mohut silaga aina ngasi bawda thabak chathajari 11 brothers Kaisampatna Sinduna Nongmagi Oiba Lemna Laying Bagi Thorama Mangasi Pangthokre Health Department National Health Mission Jenims Amadi Ayush ki Tengbanga Lonena Pangthokiba Lemna Laying Bagi Thoram Adu Kaisampat Kaisamlaikai Community Hall da Pangthokibani Tongan ba department singdagi khaidoktuna Lemna Laying Bagi Thoram Adu Pangthoki Maru Aina General Medicine Skin ENT Pediatrics Gyne Surgery Eye Amadi Dental na Chingbagi Dr. Singh Thamduna Laying Kilonena Hepatitis B Amadi C Amadi Sugar Screening Test su Tawbagi Khudong Chaba Pibata Natana Hidak Lang Thaksu Lemna Yenthoki BJP Urupok Mandal na Sinduna ngasi Langgol dalaiba Langgol Tonga Lairembida U Chara Thabagi Thoram ama pangthokre ngasi gi thoram adu da BJP Manipur Pradesh ki General Secretary Organization Nongthombam Nimbus BJP Urupok Mandal gi President amadi atai thomi singalona na Lairembi ki akoibada U Chara kaya thaki ngasi gi thoram adu ka mari lenana General Secretary Organization Nongthombam Nimbus na haikibada hauzik lamda masida climate change Thoglakliba asi kharada oirabasu ngakthokpada mateng oinenaba Green Manipur haiba pandamda U Chara thabagi thoram asi chathakibani haiki Hanagi Chief Minister Amadi Manipur ki Ahanba Lok Sabha ki MP Oiramba Risang Kaisingna Hinglingai Matamda Lamdam Asikidamak Mahakna Tauramba Thabak Singbu United People's Front UPF Manipur na Cherol Amada Ikai Khumnabo Ulakli Amasung Cherol Amadana United People's Front UPF Manipur gi Tarama Pansuba Mapokumon ga Mari Lenana Miyamda Yaifa Pauzal Pirakli Mapokumon Tauramasiga Loinana Chaukhatpa Mangjil Thaba Mithoi Mihenba Mikha Pondaba Tangdaba Kunai Emma Ohanaba Miyam Punna Hotna Minerasi Hairi Nakalamarom Desu National Identity Protection Council Nipko Gicherol Amana Risang Kaisingna Laikidabada Awaba Fongdorakli Hauzik Sanabaki Pau Manipur ki tongan ba mafam tarada pangthokadaba grassroots football development program ngasi Khuman Lampak Artificial Turf ta unit taruk na saruk yaduna pangthokpa hokre Tata Trust ki sentang makhada All Manipur Football Association na sinduna ngasidagi pangthokpa haukiba thoramaduda DFA Chandel Siko Laurembam Laikai Amfa Imphal Rau Lairek Yambam Laikai Kripsa Naurem Thong amadi DSA Bisnupur hairiba unit taruk asigi punna nupa macha amadi nupi macha sanaroi chahumna saruk yakibaga loinana unit amamamdagi grassroots leader ani yauna punna mioi tarani thoina saruk yaki ngasidagi pangthokpa haukiba grassroots football development program asida saruk yariba unit singna Khataba Thauram Singh Masa Masagi Football Sanafamda Mathang Chahi ki February 19 fauba pikliba angang sing asigi matau karamna football sanagani haibagi matangda takpi tambibagi Thauram Singh chathagani Tata Trust ki sports program manager Brijender Anand amadi Manipur ki regional manager Abhishek Majumdar ga lonena Amfagi president S Sanatomba amasung association asigi masak naraba mioi kayana ngasi pangthoki ba Thauram adu da sarkuyaki
नट संकीर्तन की सैसक्पा अमा ओइरंबदगी जूनियर मिस्टर एशिया के मिंगथोल फंख्रबा लाइटोनजम ऋषिकांतबु तरामना ओख्रे ngasi Imphal International Airport ta thunglakhiba sanaroi asibu taramna okjabaki thauram ama Patsoi Taumang Rising Club ta pangthokre World Bodybuilding and Physics Sports Federation na sinduna thasi kundagi kuntaruk fauba Korea ki Seoul da pangthokiba yankhai matoi suba Mr Asia Championship aduda India ki mahut sinduna Patsoi Part 4 da leiba El Manoj amadi Indira ani ki machanupa KBB Gym Tera sapam lera ki sanaroi ama oiriba Laitonjam Risikantana Junior 70 plus kg da Mr Asia ki mingthol asi fangbang amki साधन फबदा नतना मणिपुर के इंडिया की अखोई मिंगसेट पोरपंगंबा सुंबसिदा हेना मायोन संदना हगोलेबा नारोन सिंग इचा इनाउसिंगदा मामा मरोइन मामा पाजना अफब लंबी लमदा लमजिल लमताकपिदुना अफब सानरोय अफब लाइरिक लाइसु हैबा अफब मी मोइनबा अतिक चावा मी मोइनबा अमसुंग मणिपुर माई अमसुंग भारत सिगी मिंगसेट पोरंग होनबदा हेना थवाई यावदुना हेना कन्न होनमिनसी खुददी पैसा उदना याम वाना रो डोनेशन तवे अदगी आई फेसबुक की फ्रेंड सर्कल अदगी आई लेका आई इनाउपा इनाउपी आई यामबसिं हौरगा रो डोनेशन तरो मुदुंग लाको पैसाना आई डाइट लेरे अदगी खगा चावना पांगिरपा माइक्रोफिन गुम अदगी लॉटरी क्लब अदगी आई मरुप आई इनाउ आई चिंखेमेम नमाइरपम ngamba ma thenabadagi mai friend circle lagi angamba matin tawga ai ngasi Mr Asia si phangba ngamibani Taruk Suba State Open Ranking Table Tennis Championship ngasi loisinkhre ngasi chathakiba championship asi cadet girls singles final da Imphal East ki Yenseng Bam Lakhi Pyari na Imphal East ki Hidam Liabu point tare taramathoi tarahumdoi taramari taranithoi taramathoi nipan amadi tarahumdoi taramathoi da youth girls single ki final dana Thoubal gi Ice Senorita Imphal East ki Chelsea bu point taramathoi nipan taramathoi ohum taramathoi mari nipan taramathoi amasung taramathoi mapanda maithiba pikhibaga loinana women single da MPS Sigi S Thajaman Bina Thobalgi N Anabu point Tare Taramathoi Ani Taramathoi Manga Taramathoi Ohum Amadi Taramathoi Manga da Maithiba Pikhibaga Loinana Championship Asigi Champion Oibangamki Manipur Table Tennis Association ki mityang makhada District Table Tennis Association Imphal East na sinduna DM College sa laiba indoor stadium da ngasi championship asigi loisanbagi thawramaduda Work Power RD NPR Commerce amadi Industries ke Minister TS Biswajit District Table Tennis Association Imphal East ki President M Gojendra Galonana lamdam asigi masak nairaba miyoi sing amadi association asigi thawpuriba miyoi kayana saruk yaki KIYC Khetri Iril Mapalgi Football Sanaroi Kunmanga Amadi Official Maribungasi Khetri Iril Youth Club Khetri Iril Mapal na taramna okre KIYC Khetri Iril Mapalgi Football Team asina Imphal East District Football Association gi meeting makhada Khetri gaw da leiba ABA gi sanabung da chatharakli ba Moirangthem Ibobi Memorial First Division Football League Tournament asida match taruk sanabada match khudingmak mai paktuna point 19 fanglaga Football League Tournament asigi mangjil thaba team ama oibaga lonana mathang chahida Imphal East District Football Association sinduna pangthokadaba Super Division Football League Tournament ta mafam ama kanbangamki ngasi pangthokiba taramna okjabagi thawramaduda Khetri Iril Youth Club ki thawpuriba amadi lamdam aduki masak nairaba miyoi kayana saruk yaki World Bodybuilding and Physics Sports Federation sinduna thasigi kundagi kuntaruk fauba Korea gi Seoul da pangthokiba yankhai matoi suba Mr Asia Championship mai pak club sanaroi singasi All Manipur Gymnasium Welfare Association na okre mai pak club bodybuilder sing adudi junior 70 plus kg da Laitonjam Rishikantana gold Thingbaijam Saritana 52 kg above the bronze medal
70 kg below junior da L Dinesh na silver medal, Revita Devi na 52 kg की 4th position ताकी, Jupiter ना 70 kg da participate तौकी, Mr. Asia Championship असिदा किसन ना assistant coach ओइना सरुक याकी, पनबयाई Championship असिदा world title कयारक लौबंगम लखरबा अरामबम बोबी ना Asia Championship असिगी title लौबंगम की, मणिपुर दगी हौकिबा युमना मोमोता देवीसु केजी 52 की कांगलुप्ता गोल्ड मेडल लौबंगम खिबनी। अहानबा संडे कप्ता LYCA अंगथा पुलिस टीम इम्फाल, ऑलवेज फ्रेंड्स FC इम्फाल अमदी अरुण एंटरप्राइजेस MC चिंगमैरोंग माइपाक्रे, ngasi ayuk lamsangda laiba खुदई बनगी सानबुंगदा सानखिबा फुटबॉल कप असिगी तरुक सुबा लिक्ता LYCA अंगथाना FC इम्फाल पुपांजिल अनि अमदा अदुगा तरेत सुबा लिक्तना पुलिस टीम इम्फाल ना रेड बुल अचांबिंगैबु अमदी महारबीबु पांजिल अहुम सुनोदा माइथिबा पीखी ngase nungthil sanakhiba nipan suba likta always friends FC Imphal na City FC Wangkhaibu Panjil ani amada aduga mapan suba liktana Arun Enterprises FC Chingmairong na Brothers United New Chekonbu Panjil ani amada maithiba piba ngamki thasi ki tarah humdoidegi Sunday khudingda sanariba football cup asida football cup club tarah humdoina Group Mari Thokna Khaidokuna League Match Singda Lamba Taunari September Ahumda Football Tournament Asigi Makhataba League Match Mari Sanaragani Aroibada Bulletin Asigi Headlines Amuka Hanna Miyam the Thamsake Mioi Lising Kayana Saruk Yaduna Ngasi Yankai Nithoirak Suba Chaklam Khongjat Ningsing Numit Pangthokre Food Security, Health Service, amadi Human Resource mapung fana chawkhatlaba matamda state asi chawkhatpa oigani haina Minister T.S. Syam Kumar na phongdorakli Machale rabi nupi amagi ikai khumnaba manghanaba hotnaramba mioi gi yum ngasi miyamna mai thanaba hotnakre irang adu singjamai amadi Imphal West Police laktuna laksinkhre Amasung Wangoi constituency ki mioi kaya fair price of agent singna cheng chingthoklaga napsa ki cheng phangandre haina ex MLA Salam Joina Maral Sirakli